Tamil Nadu ki anauba CM BJP Thalapathy oirbu yai haina thaganarakle. Tamil Nadu ki regional party TBK na Tamil Nadu da chauna mai paktuna sarkar sem labayana leire haide. Loinana actor Vijay masamak CM oibiyana leire haide. DM Kasong ki Naga taba area da operation satharaga Naga ki village volunteer ki bunker thugai ki tawbuda Naga nupa nupi thoraktuna operation tawni harabadi kuki ki chu taw natrabadi yaroi hana thinkre hare. Security force and tankhre ki bunker thugai raga kuki ki na thugai di haibagi security force ka tankhre ima singa mukna khreloina na tankhre ima singna security force sing tankhre hana social media sing thaganarakle. Uripok amadi sagolban apundo mera paibina darana okpukaloina na sagolbanda sara henbagi agitation sang silibi lalaima luwanga loinana punna khongjang sang senminaba amadi sagolban apunba mera paibina ngak senduna haudok minakre. MU campus da bom pokhai halamba yaningdaba phongdorakle. Manipur University campus manungda thengkhang anirak bom pokai handuna akiyakhang pirambabu Manipur University Teachers Association mutana kana maungda yaningdaba phongdorakle. Mutana thadorokpa cherol amana hai Manipur University campus manungda oirakliba phibam sing asigi matangda mutagi oiba emergency general body meeting ama thasigi amada phongkhe mifamada university asida oirakliba sing phibam sing kumna khanakhe haina paladuna university campus manungda bom pokai hanba sina university asida leiriba mipum khodimakta mipaiba pohale amadi university asigi mingchatsu thihale harakle. Marilenabo authority singi puning sing siladuna mutagi serol sina hai university campus manungda bom anira pokhai handuna university community da akiba pirakliba sigi matangda marilenabo authority na lokhatpam thokpa action lokhatpiyo amadi logi matungina thabak sing lokhatpiyo university campus manungda nengthina train tawraba security person sing thambiyo matangga sanaba makhalgi surveillance system thambiyo amadi makhatana university asida pamdaba thodok sing tholakpada khudaki oiba action sing lokhatpada hena khudong sanaba emergency response protocol thambiyo haide. Inquiry the phangakpa dugi matong enamari renaba singna mathau taba singda responsibility fix tawbiyo haina paladuna Manipur University bu red zone natraga ban tawbagi wafam lauthokpagi matangda nikthina review tawbiyo karigumba hairiba wafam asi leramba thoklabadi kanlingaida handokpiyo khongthang asina university asigi academic functions sing normal ohanba yauna makhatana university asida pamdaba thodok sing thohandabada chauna mateng pangadorabani haiba wafam phongdorakle. Kuki mahiroi lup singna political solution poraknaba center da taksin khre hare. Political solution ama poraknaba kuki mahiroi lup singna center amadi constitutional authority singna taksin khre. Manipur gi irang asi sahi ahum mapung parak paga marilena gangte students organization mar students association jau sanaupang Pol PM sung kuki students organization na punna khuyek piduna memorandum ama National Human Rights Commission National Commission for Scheduled Tribes Ministry of Home Affairs amasung Prime Minister Office to piduna political social ama athu matamda poraknaba taksin khibane. Memorandum atuda suspension of operation su group singa hojik sathariba political dialogue asi hena khongjal yang sinduna tokhaiba lenga amagi demand athu matamda phanghallo ngasi sahi ahum pharaklaba crisis asina yellow mi singi community singi mathakta chathaba miyot minai kya khangduna leire miyoi kya mayum leitana lanjena duna leire irang asida kuki miyoi sani hena sikre Sir Sani ka hompu hena ama ta thogan khre mission sa kya hatpi khre nupi singi mathakta sexual violence athabaga loina na miyoi lising kya mayum leitaba miyoi oihale thokliba irang asi isam samba law and order ki wathok nate humanitarian crisis samani haina supalle Hana Chief Minister N. Biren ki mathakta awangba thakta thigat kadabani atho matamda violence incident sing asida senaba sing phadna serak pigadabani thokliba irang asigi horokpham thidoktuna khudakte humanitarian intervention tawgadabani irang manungda state authority dagi nongmai lut tawkhibagi matangda awangba thakta security labs laibra haiba thigatpaga loinana lut tawkhiba nongmai sing lokhalu amadi makhatana nongmai sing ase aranamo ongda sejinadana ba thorang lokhalu haina su memorandum aduda palle haire. India government na kuki militant singda mateng pangi haina maral sikre Manipur Assam amasung Tripura dagi youth amadi civil society organization sing amasung meitei mahiro singna
ngarang New Delhi ki Jantar Mantar da khongjang changsenbaga loinana India government Manipur da hojik thoklebe irang asida Kuki militant group singbu mateng pange amasung ngakpi senbidi hana marasi khrei 2023 ki May 3 da Manipur da irang thokpa haukibagi chahi ahum mapung pharakpaga iroinana 3rd May organizing committee ki banner makhada khongjang adu changsenkibane khongjang adu Manipur Students Association Delhi Manipur Innovative Youth Organization Delhi United Kaksing Students TMP Manipur Ningos United Progressive Initiative Liklam Ngakpa Meitei Heritage Society Delhi Manipur Society World Meitei Council Assam Tripura Meitei Apunbalub Delhi amasung Delhi Meitei Coordinating Committee Napunna Sinduna Satakibane Lupsing Asigi Apunba Serolamada 2023 ki May 3 de Khulai Matik Sana Paiba Kuki militant group singna Torbung Ikau More amasung Sursanpur ge Meitei Khosingda Sapanaba Maongda attack tauba hauke attack sathaba horokpadagi hauna security forcing amasung police na misam myambu ngak senba ngamkhidei loina Meitei singna masa ngak thoksana ba masana hona jakhe irang asina maram oiraga Meitei chani hena hatkre kunthra mathuna thiba khangdana leiri yum lising taruk hena mai thadokre amasung laisang chani ga marphu ama ta thohan khre lanjanerba Meitei lising kya sahi ohum hena relic kem singba changjafam loduna leiri hairi ngarang ge khongjang adu da DMCC ki convener Dr. Saram Rogers na Meitei singda ahan bo ina satharpa attack adu da suspension of operation su agreement ki makhada leirba militant sing yauki haike tin kibamya maduna illegal immigrant Kuki militant group singa sathariba su agreement handoklaba masung makhoi gomba arm elements sing Manipur gi lemai gi lokthokadabane illegal immigration gi wathok loisanaba matam sangna chanaba yaba thorang paikhat kadabane NRC kodakta chathagadabani haina demand tawke loisalakpada irang sta laikhidraba misam yam gi thawai sing gi mafam de kai khumnaba oina minute ani tumina lepki haire MLA sing resign tawraga prajana lenga khanjaba mathau tare haina phongdorkhre Manipur ki crisis asi sahi ahum mapung pharaklabasu loisanba ngamdrabanina MLA khudimak resign tawraga tungi punsi amade laibasigi maraibase anobo mikhala ma tawraga prajana apamba lenga ama khanjana bagi khudongchaba piba mathau tare haina India Bloc Manipur ki members su oiriba CLP leader Kaisa Mega Chandrana phongdokhrei ngarang India Bloc Manipur na senduna Manipur Press Club ta pangthokhiba pawgi mifam amada Kaisa Mega Chandrana hai 2023 ki May 3 da ki tholakliba Manipur ki crisis asi solution langa asina puropa ngamdrei sahi ahum asida santi hanjilakna ba amade sarkar asipu prajana thajanana bathaba amata tawba ngamdrei sahi ahum asida India Bloc na tongan ba platform da santi amadi tangdulai taba porakna ba honarabasu palebelenga asina tabidana leire India Bloc ki delegate amade MP yauna Manipur ki sathina soglaba irang asida lakpiduna sarkar da demand kya ama tawi adubu tabide Ekhoi leader Rahul Gandhi ahomlak laktuna community khudimak unaduna santi puraknaba kaya ama hona khedubu center amadi state government masi wa oina tabide masigi mathakda Prime Minister Narendra Modi na Manipur gi issue si serious oina laude sahi ahum pharaklaba issue si hojiksu serious oina laudaba si nungaite masi laiba gyamna thibane Mana makhatana hai sarkar pairiba singna praja gi confidence sagatpa amadi piba ngamdraba justice piba ngamdraba santi piba ngamdraba amadi sahi ahum asi irang nem thapa ngamdrabanina MLA hompu asi leirubagi kari kanaribage democracy satpa leba amada santi purakpa law and order nga pahabase MLA khudimaki daita oibana praja khudimana irang asi MLA hompu da tainai baramasna santi leitraba miyam da confidence piba ngamdraba MLA hompu mak resign tawraga prajana anoba mandate ama laujabana hena phai Praja sing aduki mati haninga laitana ware aduna MLA hompumak resign tawba mathau tare sahi ahum mapung pharaklaba phawba center amadi state lengan warsin ama purakpa ngamdaba sigi pakhum pamde praja amadi opposition na action adu pame action yaudaba lenga asi miyamna pamdre haina phongdokhe Security Officer hatpagi maralda miyoi ama thauri yanduna hatkhrei miyoi ama laikhidabagi iralenga ki mayakta changsenkiba khongjang amada Security Officer ama hale habagi maralda miyoi ama iralenga na thauri yanduna hatkhrei maming lairaba news agency amagi report ki matungna haukiba sahi 2022 da Mahasa Amini Kaubi nupi ama Iran ki police custody da laikhidabagi thodo adubu yaningdaba phongdoktuna iralenga ki mayakta masing yamlaba miyamna thoraktuna khongjang changsenke khongjang aduda Abbas Fatemia Kobo Security Officer ama miyamgi mob na maram oiraga laikhidraba Security Officer Abbas Fatemia adu Mehrab Abdullah Zade Kobo miyoi amana hatpani haina haukiba sahi 2025 da court na sibigi serak pinaba wayang takibani hairi
ꯀꯣꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯇꯥꯈꯤꯕ ꯋꯥꯌꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜꯗ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖ ꯒꯥꯔꯗ 8 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯁꯨ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫